More SGPO Chingtham Anand ki mihada simak Manipur Miyam ki laibak thibani haina Forum for Restoration of Peace FRPM na awang bathak da yaning da bufong dorakli athuba matam da Chief Minister na Minister MLA amade Manipur ki CSO sing yawba mifam ama kauduna irang asi warushin purak na bagi matang da khanaba ngamdrabade lenga asina thokliba irang asi warushin purak pa pamde haina lawgani haina Forum for Restoration of Peace in Manipur ki convener Ashang Kasar na phongdokrai Manipur Press Club ta pangthokpa pawgi mifam amada Ashang Kasar na lenga asina mahausa ki punsida hanjilakle haina lauriba asi karamba mawongda haibano kari khongthang lawkhatlabage haibado Manipur miyam da marik chumna thambiyo Chinda tangdu laitaba punsirol hanjilakle hairaga ngarangi thaudo asi matau karamna thokhankhibano mara asida political party kharana irang asi khudong chaba lawraga ihau sagatna ba khotna bale piyo center gi luchingba kayaga unare hairaga mi hat palep tabasi karamba mawongda unabano haikhi loinana helicopter sijanaduna popi manghangani haina lauthokharaga popi lokpagi matam yoraklaba fawbada khongthang amata paikhatpa udriba si matau karamna no haina mahakna phongdokhi Nakalamaromda numit kharani gi mamangda miyam gi mopta Khetrigaw taki maitei pangal ama laikhidabagi matangda state asigi tampaki CSO singna misi adugi mayokta wafam amata thamlaktaba condemn tawi haina FRPM gi co-convener Khairuddin Sahana phongdokrai Miharasida chenaba miyoi singfaduna chairak pigani haina lenga asina lauthokrabasu ngasi fawba chenaba miyoi singfaba ngamdana leiri haina mahakna pendaba phongdokhi Aduga center da kyamuk depend toruga center ki leader da unare adu da unare union minister da unare defense unare ka haina pulau loriba mayam sidi ngasi hill da center na yengani hairaga chathari base unari ba mayam gi result du karino unaba tarodi kari gi ngasi fob da center na control tawdaba center laraga akhoi gi situation se phatha handabano law and order control tawdaribno haibase akhoi adugumba private individual khara pungang ngang pulau loraga Omi singbu ullaga akoina peace chathari basida madu da support toge haiba muhut da tawdraga mayam sida akoina question tawjari pugi lenga ki luchingba singna khudum bi hairaga peace pura e hairaga theory te lawba practical leihandaba sa masi ahan badaidi aigi oina condemn tawjage loinana manipur da khundaminariba puruk khuding maki CSO singna lengak tagi section badarkar oi haiba simasu ai thamjage